ꯃꯤꯁꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯁꯤꯡ ꯅꯣ NRC ꯅꯣ ꯁꯦꯟꯁꯔ ꯋꯤ ꯋꯥꯟ ꯖꯁꯇꯤꯁ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ ꯇꯣꯡꯂꯥꯎꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯇꯥꯡ 3ꯒ 8ꯒ ꯑꯍꯤꯡꯒꯤ ꯂꯣꯟꯅꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯉꯥꯡ ꯑꯅꯤꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯅꯍꯥꯁꯤꯡꯕꯨ CRPF ꯄꯥꯔꯁꯟꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤ ꯂꯩꯇꯅ ꯅꯣꯡꯃꯩ ꯇꯥꯟꯅꯔ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯑꯃꯨꯛ ꯂꯝꯕꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯀꯠ ꯃꯐꯝ ꯑꯁꯤ ꯐꯝꯖꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯆꯪꯁꯤꯜꯂꯛꯄ ꯃꯤꯆꯪ ꯈꯨꯗꯤꯡꯃꯛꯇ ꯄꯥꯏꯒꯩ ꯑꯁꯨꯝ ꯁꯤꯟꯖꯔꯤꯕ ꯁꯤꯔꯦꯟ ꯄ꯭ꯔꯣꯇꯦꯁꯁꯤ ꯇꯣꯡꯂꯥꯎꯕꯤꯗ ꯗꯦꯠ 6-7-7ꯒꯤ ꯍꯣꯠꯅꯕ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯨꯂꯤꯁꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯍꯥꯁꯤꯡꯅ ꯆꯪꯁꯤꯟꯕ ꯄ꯭ꯔꯣꯇꯦꯁꯇ CRPFꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯍꯨꯝꯁꯨ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯔꯦꯟ ꯄ꯭ꯔꯣꯇꯦꯁꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯔꯤꯛ 19ꯗ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯕꯨ ꯅꯨꯄꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯌꯨꯝꯗ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜꯗ ꯆꯠꯆꯕꯗ ꯂꯝꯕꯤꯗ ꯇꯝꯊꯤꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦꯅ ꯆꯪꯁꯤꯟꯖꯕ ꯉꯁꯤꯒꯤ ꯁꯤꯔꯦꯟ ꯄ꯭ꯔꯣꯇꯦꯁꯅꯤ ꯉꯁꯤꯒꯤ ꯁꯤꯔꯦꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯐ ꯂꯝꯗꯤꯡ ꯑꯩꯈꯣꯏ ꯂꯝꯗꯤꯡꯒꯤ ꯅꯍꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯄꯨꯟꯁꯤꯜꯂꯒ ꯁꯤꯟꯖꯕ ꯁꯤꯔꯦꯟ ꯄ꯭ꯔꯣꯇꯦꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ 3rd ꯃꯦ 2023ꯗꯒꯤ ꯂꯦꯞꯇꯅ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡ ꯅꯨꯄꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯔꯛꯄ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯄꯨꯊꯣꯛꯇꯅ ꯃꯅꯥ ꯇꯥꯗꯕ ꯀꯔꯤꯝꯇ ꯈꯪꯗꯕꯕꯨ ꯃꯈꯣꯏꯅ ꯂꯩꯁꯤꯟꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯐ ꯂꯝꯗꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯗꯤ ꯀꯨꯀꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯩꯇꯩꯗ ꯑꯃꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯩꯇꯩ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯇꯥꯡꯈꯨꯜ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗ ꯃꯈꯣꯏꯅ ꯂꯥꯟ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯂꯦꯞꯀꯗꯕꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯨ ꯃꯁꯤꯕꯨ ꯂꯦꯞꯍꯟꯅꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯆꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯊꯨꯕ ꯃꯇꯝ